这是压着来的，用这些豆腐。把它这么一点，然后这边就把它。现在。masih dukaan paman dapat ya bang dukaan paman ain ki mata dengan saya ki mana compensation ngai je complaint ha ni compensation lo su ya ne ba adabu ai koi nang sai ki ai di authority du dai da complaint am di lo sto ya ri ba ai di sugum ba dukaan ama ma di license phang da ba sarkar na su license pi da ba sim phami ba se wada ma gi phami ba du ma si ma pham du da gi ba se phaman da ba ya bra tawdabra haibadi authority dina magi decide tawgani adu madang information ama tangdi madu intimation am tangdi madu pibi bana phaba sidagi henba percentage su henba yade aduga masidagi na taba yade di lei aidi akoi gina hwjik leiba GST se si GST sidai sadi akoi na pot ki aidi pot leiba se cosmetic kina sigi leizare adagi sigi aidi adugi pot sina singsa ki na sigi leire adu maya ma ambata manadriba medicine sine na adu de magi sarkar na lepiba tax se aise adudagi di mana hiena masagi pot company amana mana henjana lobudi ya okay aduga kogi henjana ke guma ching lawra magadi madu aini thongda kari aini thongda ngasai gi akoina complain to ya ba complain je ngasai gi akoigi aina haizagi budo district judicial forum sida man henjana lawragadi mana simal lawgre haidana madugi complain ama tawbiraga madugi kano dugi mathakal hena lawriba company do adugi mathak dai da action lawnaba haidina tra compensation fangnaba mai mathak da kari mahonda awana marakse pesa ma hena dogi ba si kana gumba Hey. Ba một shit cái lối ao